ꯍꯧꯈꯤꯕ ꯃꯦꯒꯤ ꯇꯥꯡ 22 ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯁꯨꯒ꯭ꯔꯣ ꯃꯥꯏꯀꯩꯗ ꯊꯣꯛꯈꯤꯕ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛꯇ ꯂꯩꯈꯤꯗ꯭ꯔꯕ ꯄꯥꯡꯒꯟ ꯇꯥꯕꯤ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤ ꯑꯊꯧꯕ ꯃꯌꯦꯡꯕꯝ ꯀꯦꯔꯣꯟꯖꯤꯠ ꯃꯩꯇꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯒꯤ ꯑꯋꯥꯕꯗ ꯁꯤꯡꯖꯃꯩ 360ꯁꯨ ꯁꯔꯨꯛ ꯌꯥꯕ ꯂꯥꯛꯆꯔꯤ꯫ ꯅꯨꯡꯁꯤꯔꯕ ꯑꯊꯧꯕ ꯏꯆꯥꯗꯨꯅ ꯇꯥꯏꯕꯪ ꯊꯥꯗꯣꯛꯂꯝꯗꯥꯏꯗ ꯏꯁꯤꯡ ꯈꯨꯖꯣꯛ ꯑꯃꯠꯇ ꯄꯤꯊꯛꯄꯤꯌꯨ ꯍꯥꯏꯅ ꯂꯥꯎꯔꯝꯕ ꯑꯗꯨꯒꯤ ꯏꯈꯧꯔꯥꯡꯕ ꯀꯣꯛꯍꯟꯕ ꯉꯝꯈꯤꯗ꯭ꯔꯦ ꯍꯥꯏꯅ ꯅꯤꯡꯉꯝꯗꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯄꯤꯔꯛꯄ ꯂꯣꯏꯅꯅ ꯏꯆꯥꯅ ꯑꯊꯧꯕꯒꯤ ꯃꯤꯡꯊꯣꯜ ꯍꯦꯛ ꯐꯪꯕꯒ ꯑꯄꯣꯛꯄꯤꯅ ꯋꯥꯈꯜ ꯒ꯭ꯌꯥꯟ ꯃꯥꯡꯈꯤꯗꯨꯅ ꯄꯨꯝꯅꯃꯛꯁꯦ ꯃꯪꯂꯥꯟ ꯑꯣꯏꯔꯝꯃꯒꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯖꯒꯗꯕ ꯍꯥꯏꯅ ꯈꯟꯖꯗꯨꯅ ꯃꯤꯌꯥꯝꯗ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯇꯥꯕꯤꯈꯤꯗ꯭ꯔꯕ ꯈꯣꯜꯂꯥꯎ ꯂꯧꯕꯤꯔꯛꯄ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯣꯏꯕ ꯐꯥꯎꯕ ꯌꯦꯡꯕꯤꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ ꯑꯃꯗꯤ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯁꯤ꯫ मागी मिंग दम तंग थंबियो मैम ꯃꯌꯦꯡꯕꯝ ꯁꯨꯃꯤꯇꯥ मा मयंगबम केरोजित मैतै अथौबगी अपोकपी ओगदोइनिको ꯍꯣꯏ ꯍꯣꯏ मा केरोजित की अपोकपगदि लेइब्रा ꯂꯩꯌꯦ चही क्यागदि सुरे कई थबक कई ꯆꯍꯤ 50ꯒ 3 ꯁꯨꯃꯥꯏꯅ ꯁꯨꯃꯥꯏ ꯁꯨꯔꯝꯃꯅꯤ ꯕꯕꯥꯁꯦ इमादि चही क्या सुरे ꯑꯩꯅ ꯆꯍꯤ 50 ꯕꯕꯥꯅ ꯆꯍꯤ 50ꯒ 3 निपान ꯁꯨꯃꯥꯏ ꯁꯨꯔꯝꯃꯗ꯭ꯔꯥ ꯑꯗꯨ ꯕꯕꯥꯒ ꯑꯩꯒꯁꯦ ꯆꯍꯤ 10 ꯃꯨꯛꯀꯤꯗꯤ ꯈꯟꯅꯩꯌꯦꯕꯀꯣ ꯑꯗ ꯑꯩ ꯀꯨꯊꯤꯃꯛꯇꯤ ꯌꯦꯡꯗ꯭ꯔꯦ ꯑꯩ ꯋꯥꯈꯣꯏ ꯋꯥꯈꯟꯗ ꯍꯧꯖꯤꯛ ꯆꯍꯤ 50ꯒ 1 ꯁꯨꯃꯥꯏꯅ ꯂꯩꯔꯝꯒꯗ꯭ꯔꯥ इमा कई सिनफमगदि पाइबिरी मासे हजि ꯑꯩ ꯍꯧꯖꯤꯛ ꯐꯤ ꯈꯔ ꯁꯥꯕꯅꯤ ꯑꯗꯣ ꯍꯟꯗꯛꯇꯩꯗꯤ ꯑꯩ ꯐꯤ ꯁꯥꯕ ꯀꯩꯝꯕ ꯎꯗ꯭ꯔꯦ ꯃꯤꯁꯦ ꯏꯆꯥ ꯂꯩꯈꯤꯗꯕꯗꯒꯤꯀꯣ ꯁꯨꯝ ꯏꯁꯨ ꯑꯅꯤꯁꯤꯒꯤ ꯋꯥꯈꯜꯒ ꯆꯥꯛꯄꯁꯤꯗꯅꯦ ꯏꯃꯤꯠꯁꯤꯗ ꯑꯗꯨꯝ ꯀꯞꯄꯅꯤꯅ ꯍꯧꯖꯤꯛ ꯑꯩ ꯐꯤ ꯁꯥꯕ ꯎꯗꯦ ꯍꯧꯖꯤꯛ ꯑꯩ ꯇꯉꯥꯏ ꯐꯗꯅ ꯑꯩ ꯐꯤ ꯀꯩꯅꯣ ꯇꯧ ꯑꯉꯥꯡꯁꯤꯒꯤ ꯑꯩꯅ ꯁꯨꯝ ꯈꯔ ꯁꯤꯡꯗꯝꯃꯒ ꯃꯧꯁꯤꯁꯨ ꯀꯔꯤꯝꯇ ꯍꯩꯖꯕ ꯅꯠꯇꯦ ꯃꯊꯟꯇ ꯄꯣꯛꯄꯅꯤ ꯃꯥꯁꯨ ꯀꯦꯅ ꯃꯣꯃ ꯌꯣꯒ ꯂꯥꯛꯄꯅꯤꯅ ꯃꯥꯁꯨ ꯍꯧꯖꯤꯛ ꯃꯥꯒꯤ ꯈꯜꯂꯒ ꯏꯁꯨ ꯑꯅꯤꯁꯨ ꯈꯜꯂꯒ ꯑꯩ ꯍꯤꯡꯗꯕ ꯌꯥꯗꯦ ꯑꯗꯨ ꯏꯆꯥ ꯏꯁꯨ ꯃꯧꯁꯤꯗꯗꯤ ꯃꯤ ꯑꯣꯏꯍꯧꯅꯅꯕ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛ ꯁꯤꯈ꯭ꯔꯁꯨ ꯌꯥꯔꯦ ꯏꯃꯧꯗꯤ ꯍꯧꯖꯤꯛ ꯑꯉꯥꯡ ꯃꯆꯥ ꯃꯆꯥ ꯂꯩꯕꯅꯤꯅꯀꯣ ꯃꯧꯁꯦ ꯃꯥꯒꯤ ꯈꯤꯇꯪ ꯃꯥꯒꯤ ꯇꯝꯍꯧꯅꯕ ꯃꯥꯒꯤ ꯍꯩꯍꯧꯅꯕꯁꯦ ꯏꯃꯥꯅ ꯃꯤꯠꯁꯦ ꯎꯗ꯭ꯔꯒꯁꯨ ꯎꯗꯅ ꯑꯩ ꯍꯧꯖꯤꯛ ꯀꯟꯅ ꯍꯣꯠꯅꯔꯒ ꯑꯩ ꯏꯌꯣꯡꯁꯨ ꯇꯤꯡꯉꯒ ꯑꯩ ꯐꯤ ꯁꯥꯔꯤꯕ मा कई फेगदि साबि ꯑꯩꯁꯦ ꯐꯅꯦꯛ ꯀꯩꯅꯣꯒꯤ ꯑꯗꯨꯝ ꯐꯅꯦꯛ ꯈꯨꯗꯩꯒꯨꯝꯕ ꯐꯅꯦꯛꯀꯨꯝꯕ ꯑꯗ ꯑꯩꯈꯣꯏ ꯐꯤ ꯃꯇꯦꯛꯀꯨꯝꯕ ꯑꯗꯨꯝ ꯑꯩꯈꯣꯏ ꯐꯤ ꯑꯄꯥꯕ ꯃꯆꯥꯗꯣ अदुꯝꯕꯗ ꯑꯗꯨꯝ ꯁꯥꯕ मा इचासे कया ओइदिनो मयंगबम केरोजिसिना ꯃꯌꯦꯡꯕꯝ ꯀꯦꯔꯣꯖꯤꯠꯁꯤꯅ ꯈ꯭ꯋꯥꯏ ꯑꯄꯣꯛꯄ ꯑꯍꯥꯟꯕꯅꯤ ꯏꯆꯥ ꯑꯍꯥꯟꯕꯅꯤ ꯄꯤꯕꯥ ꯑꯅꯤ ꯅꯨꯄꯤ ꯅꯤꯉꯣꯜ ꯑꯅꯤ पिबा अनि नुपा अनि नुपी अनि नुपा अनि अहन्नेबा मयंगबम केरोजित मैतैसिना माने अहन्ने नुपासिना याइमा ओइबा नुपा याइमाजिगने निपा अनिजिदिना थंना थंना ओरे नुपी अनिजे अमुक थंनाखिबा मखादा नुपी अनि इचा नुपी अनिजिदि युम कई पालबरा कई होनर नुपी अहन मयुम पाले हंद अंगा हकुम इंगादो होंगबनेबको अंगा अमा यावरे नुचा नुपी यावरे चा कई लमदा पाली कोसि मखादनी मागी निपाने हा अतोमिना कई होनरिबा अतोमगीदी मा लाइक लासु तमगा इन फिसारोन जाजे सुम तागा तमहलगा लैसे लोई मा होजिसे युम जिदि कनाना मरोइना पुरगदि लैरे युमजे पुबजे बाबा इबाने सिना पुरिनि चानि पाजि मजु आदा इबांदा लैबनिना मानसु माजि लाइक तमनि समोरसे अदोइ मा सेंना हाबदा इचानुपा अहानबा फंजगिबा फिजिगी मनिनि मागिदि चाहि आ फंगरि बुओइ मा पेनबदि इबांगि पेनबदि याम पेनि बुओ इबांगि पेनबदि चल मखनादि चाहि कावगै पेगदौ नै खंगै पेनबदि मा याम पेनि अदुबु आई चानि खक पोकपदे लेबाकी ओइना पोई हुजिकसु चानि पाजे युमदा लेहनिंगी इसादि मोय अनि खक पोकपदा मा लैगिद्रबनिना
ada yumda lay uyade bai cha mu ji ji lay ba ki wani kai cha ni pok wani lay ba ki wani praja ki wani khai bang khang da gai nuai ti mo nuai ta ba di ma di ว่าได้กินแบบว่าเท่ากับสิไกลๆเท่ากับกระดิกไกลๆสินทองกระดิกไปแบบนี้ ma che ki yum cha sikatang tawi ma ไม่ adagi ซีไว้บ่ adagi gari nung khara thawi thabak lai chi ki thabak thu bo kanda da lak ta bo kanda da gari thau bo khara chali ma ai bo adu dei hanai gari ano taw bo lai ti ไอ้ที่เซียนตานบ่ได้มุ่งมันต้องปูบ่เขาจะรับมาบ่เนี่ยบ่ hau jara ma ทางสิ่งที่ก็มักจะไปรับให้นับปูแล้วก็เลยไปรับ hoi ane koi no je ma cha ni chure adi manaw ni pa lai ri bani no hujik ti ma kitang khai dok bo ya ren cha dri ma na ju khai dok pi ru bai cha do kitang ma na mi oi ra ga ma na ma pa ngan ka ma cha ni ji yu kwa hau jara ko da ngai ri bani adu ai numi to ima na phone am na tawi ima di numi ni humni thong chorok ta hing le ima di mera pai bi gi yum da jalakte ipam na pani ni ipam da sakchara gai adum mayam sing ngak tan lai ba kan da ji ai numi si ma na gai ga ju ma cha ni ga ju mai ni pi ga ju theng na hok de ai ga ju theng na hok de numi se isa gi karin ta khoi taw ma na lan se taw ni hai ba ji da ma yum bok changam da ti la ga ne ma na dang ji มาคณะกรรมการคุยเลยกิจวัตรทั่วสิ่งสี่คณะกรรมการที่ไม่กี่ไลเซนส์กันปูแล้วก็จำมาสุดทุ่มคุยเป่ากาเจแล้วคณะกรรมการในจำนะคุยกิมาติ้งฟังคุยจำมาสุดทุ่มยาวเท่าบ่ไม่บ่กิโรจินไม่ตีกี่คุยลานสังให้ตาได้คุณงากประจังกี่วันสิคุไล่ไปก็ที่จังกี่บรานัดจากกันมาตัวกระนั้นนะคุยจังกี่ตั้งทำดีคุไล่ไปแล้วก็ที่จังเดียวคุยจ้าเจ้มากี่คุไล่ไปก็ที่จังเดียวดูมากี่บูไม่มาฟุตตะคุไล่ให้ประตาเลยnauri ma di pai je ma je ko mayang praja gi dang ma gi ngak chuk na na ba da gi ai chang ba kan da dai khulai pai ba moi chang ga ju pai da ba ai ga ju lang de na ni na theng na ni ha bu ya tha da ma chang ga khulai pai ba mayam da gi mang thang ga ne ma khun su pau ta ba ma tam da ne chan pa je khulai pai ba mayam ji ni ma tung mang thang ga ma na chang wang ra ba wan do ka khat la ga ne ma su na pa suปีนแต่ภายใต้เนี่ยปีนแต่เป็นน้อยดีให้ไปว่าขั้นสิดามาทำไมนะโตไปฉันไอ้ที่มังจินทานะคนนักประดายาววิรัมละก็ที่มายามดูบุลิตโตวิรัมละก็โตกสินะมายามกิดมังจินทานะจักขีวกีวารีเนี่ยมานะตั้มบีดีสิมาปีไงได้ห้องน้ำเองบางทีเราจะไม่ได้เสียดุมมายามกิดมักตากระทุกประเสริฐดุมปังมั่มดงมาเลยใกล้ๆทับทับรำสิ่งดาเห็นนะก็ที่ปามนั่นแหละไอ้ดูปีไงมาตั้มแต่มากี่ลิจัดชาจักขีมาตั้งนะก็ตั้งยิ่งสิ่งดีมากี่ปุ่นเนี่ยมากี่เจ้มายามกี่มากี่สัตว์ไปเจ้Karigumba ma lai kai ji da khun ji da khoi sum lai da na ko theng na ra ko ma taw ra ko je ma ji ai ma si di yaw da ba ya de hai bi wa khan ji da ma cha dum cha la ga na dum yaw ba ma ji dum yaw ba da ima na ne ibungo nang na khu chu chu ti u bo gi nang ji phibam cha de nang sat kan no ne ni ma na ne yam hai ba je ma su ya ya ba ko bu lai te ma aduna iwa ma numi tu chu ai yam na phone ta wi ma na sorok ta gi sorok ta yam phone ta bo ji ma lal hai ba ji di akhon na sang je kari no ma nang na khali de ma khan ga no ma chap ma nei ma iram dam kal ho ro ga lo de ma ima lai ba ki dam ta ni ma nang na khu pok pi je nang ima nang na yam na nang wa khan chon da ri do kai ni ma ai kai su kai in ta choi ro ye ima ai kai mok taw ro hai ba je ma si wa hai ja tam hai ra ga ne ai nu chi phone am na taw ja ba ne ba ma ado ima gi chano pa han je lai gi dre hek ta ba si ma to karam kanda ga di ta gi kana na ga di pause tam ki ai gi cha ni pa je lai tak da ma je no moi na pan ba ga ma chi ti cha ji ko pu khale nang gi na cha ni pa ji chu ga pu re hai ba kan da chi da moi na pu ro chat khre ai ga rim da tan ne ai ji baba di jung da lai re ai ji sorok ta dum lai ban ni na ko ai cha ni pa ji ai cha ni pa ji sibu sira jo mo buta wa cha ji ong ta ji hin ngai ji dai ong ta ji un ho ge ha ba jai gari mu dai gari wa ga pu ro ga chat le bu ko adagi kaksing no ji da gi hop jang da gi aina moi english ta pu ba matam da doctor da pu bu kan da ima yaw bu kan da ji da ni si nga sai gi irang ho ba ni na ko prajang ma yang bi thabak ni na aina wa ro ru ba ya de saw ba ya de ko ni si yang wa na pu ai ja je yang wa na pu bo ji dai da na mat tham khuding gi that le
ꯃꯤꯁꯤ ꯃꯌꯥꯝꯁꯤꯅ ꯊꯠꯄꯁꯤꯗꯩꯗꯀꯣ ꯑꯩꯁꯤꯅ ꯉꯝꯅꯕꯒꯤ ꯑꯩ ꯏꯆꯥꯒꯤ ꯊꯋꯥꯏꯁꯤꯗꯗꯤ ꯃꯌꯥꯝꯒꯤ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇꯅꯤ ꯑꯩ ꯏꯆꯥꯅ ꯇꯧꯔꯤꯁꯦ ꯑꯗꯨꯅ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯀꯠꯊꯣꯛꯑꯒ ꯏꯆꯥꯅ ꯇꯧꯔꯕ ꯃꯇꯝ ꯏꯆꯥꯁꯤꯗꯗꯤ ꯊꯥꯗꯣꯛꯄꯤꯌꯨ ꯑꯩ ꯏꯆꯥꯒꯤ ꯄꯨꯟꯁꯤꯁꯦ ꯀꯟꯁꯤ ꯑꯩ ꯏꯆꯥꯒꯤ ꯄꯨꯟꯁꯤꯁꯦ ꯀꯟꯁꯦꯅ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯉꯁꯥꯏꯒꯤ ꯃꯌꯥꯝꯅꯤꯅ ꯑꯇꯥꯕ ꯈꯔ ꯌꯥꯎꯏ ꯇꯥꯗꯕ ꯈꯔ ꯌꯥꯎꯏꯀꯣ ꯑꯗꯨꯅ ꯃꯐꯝ ꯈꯨꯗꯤꯡꯗ ꯐꯥꯈꯤꯕ ꯍꯦꯟꯃꯟꯕꯁꯤꯗ ꯏꯆꯥꯁꯦ ꯍꯣꯁꯄꯤꯇꯥꯜ ꯌꯧꯕ ꯀꯥꯟꯗ ꯏꯆꯥꯁꯦ ꯒ꯭ꯌꯥꯟ ꯇꯥꯈꯤꯗꯦꯕ ꯑꯦꯝꯕꯨꯂꯦꯟꯁꯁꯦ ꯐ꯭ꯔꯤꯗ ꯊꯥꯕꯤ ꯇꯥꯔꯒꯗꯤ ꯉꯁꯥꯏꯒꯤ ꯆꯤꯔꯕ ꯇꯥꯟꯖꯥꯗ ꯉꯁꯥꯏꯒꯤ ꯏꯁꯦ ꯁꯨꯝ ꯂꯦꯞꯇꯅ ꯁꯨꯝ ꯇꯥꯔꯤꯕꯅꯤना ꯍꯥꯏꯗꯤ ꯃꯇꯝ ꯆꯥꯅ ꯍꯣꯁꯄꯤꯇꯥꯜꯁꯦ ꯌꯧꯍꯧꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯥꯏ ꯂꯝꯕꯤꯗ ꯑꯦꯝꯕꯨꯂꯦꯟꯁꯁꯤꯡ ꯊꯠꯂꯒ ꯂꯩꯔꯝꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯈꯤꯗꯕꯒꯤ ꯃꯆꯥꯛ ꯑꯃ ꯑꯣꯏꯖꯗꯣꯏꯅꯦ ꯆꯥꯛꯑꯦ ꯑꯗꯩꯗꯤ ꯑꯩꯁꯤꯅꯅꯦ ꯌꯧꯕ ꯀꯥꯟꯗꯁꯤꯗꯅꯦ ꯑꯩ ꯁꯤꯗꯒꯤꯅ ꯑꯩ ꯍꯣꯁꯄꯤꯇꯥꯜ ꯌꯧꯕ ꯃꯇꯝꯁꯤꯗꯩꯗꯅꯦ ꯑꯩ ꯏꯁꯥꯁꯦ ꯅꯤꯛꯑꯦ ꯍꯥꯏꯕꯗꯤ ꯑꯩꯅ ꯁꯨꯝ ꯃꯃꯥꯡꯗ ꯐꯝꯃꯒꯁꯨ ꯃꯅꯤꯡꯗ ꯏꯆꯥꯗꯨ ꯌꯥꯎꯔꯒꯁꯨꯀꯣ ꯁꯤꯗꯩꯗ ꯁꯣꯟꯗ ꯄꯥꯜꯂꯒ ꯁꯣꯟꯗ ꯐꯥꯎꯕꯅꯤꯅ ꯏꯆꯥꯗꯒꯤ ꯊꯣꯛꯏꯕ ꯏꯊꯣꯛꯇꯣ ꯑꯩꯅ ꯎꯕꯅꯤꯅ ꯃꯥꯅ ꯍꯥꯏꯌꯦ ꯑꯩ ꯏꯁꯤꯡ ꯈꯤꯇ ꯊꯛꯀꯦ ꯍꯥꯏꯕ ꯀꯥꯟꯗꯁꯤꯗ ꯑꯩꯅ ꯍꯥꯏ ꯅꯣꯏ ꯏꯆꯥꯗꯣ ꯏꯁꯤꯡ ꯈꯤꯇ ꯄꯤꯊꯛꯎ ꯍꯥꯏ ꯀꯥꯟꯗ ꯃꯣꯏꯅ ꯑꯝꯇ ꯄꯤꯊꯛꯇꯦꯕ ꯑꯩ ꯀꯨꯝꯃꯒꯦ ꯑꯩ ꯏꯆꯥ ꯏꯁꯤꯡ ꯄꯤꯊꯛꯎꯒꯦ ꯍꯥꯏꯕꯗꯁꯨ ꯏꯝꯕꯨꯂꯦꯟꯁꯀꯤ ꯃꯤꯁꯤꯅ ꯏꯃꯥ ꯏꯁꯤꯡ ꯄꯤꯊꯛꯄ ꯌꯥꯔꯣꯏ ꯑꯩ ꯉꯝꯅꯕ ꯑꯩ ꯊꯧꯒꯅꯤ ꯍꯥꯏꯔꯒ ꯃꯥꯅ ꯊꯧꯔꯒ ꯏꯁꯤꯡꯗꯤ ꯄꯤꯊꯛꯇꯦ ꯑꯗꯒꯤ ꯑꯩꯁꯤ ꯆꯠꯄ ꯀꯥꯟꯗꯁꯤꯗ ꯍꯣꯁꯄꯤꯇꯥꯜ ꯌꯧꯕ ꯀꯥꯟꯗꯁꯤꯗꯗꯤ ꯑꯩꯒꯤ ꯏꯆꯥꯁꯤ ꯃꯥꯅ ꯎꯔꯒ ꯃꯣꯏꯅ ꯊꯥꯡꯖꯕ ꯀꯥꯟꯗꯁꯤꯗ ꯑꯩꯅ ꯏꯆꯥꯁꯤ ꯑꯃꯨꯛꯇꯗꯤ ꯑꯩ ꯏꯆꯥꯁꯤ ꯀꯣꯜꯍꯧꯒꯦꯅ ꯈꯟꯕ ꯀꯥꯟꯗꯁꯤꯗ 이제는 맘이 뒤집어가 나를 이마도 완전그래 이마도 완전그래 이마는 그냥 다 끝나는 홈살래는 이마 만능데 왜 앞장을 락내는가 이제는 우리는 이마는 이미 안에 피는 어디 샤너 남는 나쁜 놈이 자기는 남자가 다우는 놈이 이때 오늘도 자기 새끼보다 이마는 그렇게 하면 피는 이마는 Mana mana kele na magadi baje mana na ina nang chalo thilage moina du tawni khanga banina sona baba jale hai baba mathan na irang na kan ni anga macha ni lai bse ne ima nang kari daw dage hospital na di mo me an le ramnina khade ni di ma na yum da le na ga da mo me an ima ji yum na thilak bane ba ꯑꯩꯅ ꯃꯇꯝꯗꯨꯗ ꯑꯩꯁꯦ ꯄꯦꯟꯗꯔꯗꯤ ꯑꯩ ꯅꯣꯡꯉꯥꯜꯂꯒ ꯑꯩ ꯌꯨꯝ ꯌꯧꯔꯛꯑꯒ ꯑꯩ ꯆꯥꯛ ꯆꯥꯗꯅ ꯑꯩ ꯑꯗꯨꯝ ꯑꯥꯗ ꯑꯃꯨꯛ ꯃꯩꯔꯥ ꯄꯥꯏꯕꯤ ꯊꯣꯛꯑꯦ ꯃꯩꯔꯥ ꯄꯥꯏꯕꯤ ꯊꯣꯛꯀꯥꯟꯗꯁꯤꯗ ꯑꯩꯅ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯑꯍꯤꯡꯒꯤ ꯐꯣꯟꯁꯦ ꯄꯪꯇꯧꯗ ꯇꯧꯕꯗ ꯃꯅꯥꯎ ꯅꯨꯄꯥꯗꯨꯅ ꯐꯣꯟꯁꯦ ꯁꯨꯡꯑꯣꯛ ꯑꯣꯛꯇꯕꯅꯦꯕ ꯏꯆꯥꯁꯦ ꯃꯌꯥꯝꯕꯒꯤ ꯍꯣꯠꯅꯕꯗ ꯌꯥꯝꯅ ꯋꯥꯔ ꯃꯥꯜꯂꯦ ꯅꯪꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯧꯀꯣ ꯏꯕꯨꯡꯉꯣ ꯅꯪ ꯐꯔꯦꯅ ꯏꯃꯥꯅ ꯐꯣꯟꯁꯦ ꯇꯧꯗ꯭ꯔꯦ ꯅꯣꯡꯉꯥꯜꯂꯒ ꯏꯃꯥꯁꯦ ꯄꯨꯡ 4:30 ꯇꯥꯔ ꯍꯟꯖꯜꯂꯀꯥꯟꯗꯁꯤꯗ ꯃꯌꯥꯝꯗꯤ ꯍꯟꯖꯟꯗꯦ ꯑꯩ ꯑꯃꯨꯛꯇꯗꯤ ꯍꯟꯖꯜꯂꯨꯈꯤꯒꯦ ꯏꯆꯥꯒꯤ ꯐꯣꯟ ꯑꯣꯛꯇꯦ ꯑꯩ ꯏꯆꯥꯗꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯌꯨꯝ ꯌꯧꯔꯒ ꯑꯩ ꯐꯣꯟ ꯇꯧꯔꯨꯒꯦꯅ ꯑꯩ ꯆꯪꯉꯛꯄ ꯃꯇꯝꯁꯤꯗ ꯕꯕꯥꯒꯤ ꯃꯀꯣꯛ ꯄꯥꯏꯔꯒ ꯅꯪꯒꯤ ꯅꯆꯥꯗꯤ ꯐꯣꯟ ꯇꯧꯔꯨꯔꯅꯨ ꯅꯆꯥ ꯂꯩꯇ꯭ꯔꯕꯅꯦꯅ ꯍꯥꯏꯔꯛꯄꯅꯦꯕ ꯑꯩ ꯃꯥꯡꯒꯣꯟ ꯀꯥꯗ꯭ꯔꯤꯌꯦ ꯑꯗꯩꯗ ꯑꯩꯅ ꯌꯥꯝꯅ ꯆꯥꯛꯄꯗꯤ ꯏꯆꯥꯅ ꯏꯁꯤꯡ ꯈꯨꯌꯥꯝꯅ ꯊꯛꯄꯅꯤ ꯏꯕꯤꯗꯅ ꯏꯂꯧꯅꯕꯤ ꯏꯂꯝꯕ ꯂꯩꯔꯝꯗꯅ ꯏꯃꯥꯅ ꯏꯆꯥ ꯆꯠꯈꯤꯕꯗꯣ ꯑꯗꯨ ꯈꯛꯇꯪꯗꯤ ꯏꯃꯥꯅ ꯄꯦꯟꯗꯦ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯏꯆꯥꯅ ꯊꯋꯥꯏ ꯊꯥꯈꯤꯕꯗ ꯏꯃꯥ ꯀꯩꯁꯨ ꯈꯟꯕ ꯂꯩꯇꯦꯀꯣ ꯏꯕꯨꯡꯉꯣ ꯐꯤꯑꯣꯏꯕꯁꯦ ꯑꯃꯨꯛ ꯄꯣꯛꯑꯒ ꯑꯃꯨꯛ ꯁꯤꯗꯧꯕ ꯂꯩꯔꯕꯅꯤ ꯑꯩꯈꯣꯏꯁꯨ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯕꯨ ꯏꯁꯣꯔ ꯑꯅꯤꯁꯦ ꯑꯃꯨꯛꯇꯪ ꯃꯔꯩ ꯐꯥꯔꯒ ꯆꯠꯈꯤꯕ ꯑꯣꯏꯔꯒꯗꯤ ꯏꯃꯥꯒꯤ ꯊꯋꯥꯏꯁꯦ ꯑꯄꯦꯟꯕ ꯑꯣꯏꯒꯅꯤ ꯏꯃꯥꯅ ꯌꯥꯝꯅ ꯄꯦꯟꯖꯕꯗꯤ ꯍꯧꯖꯤꯛ ꯄꯦꯟꯖꯕ ꯏꯆꯥꯗ ꯂꯩꯔꯝꯗꯥꯏ ꯃꯇꯥꯡꯗ ꯃꯥ ꯑꯩꯒꯤ ꯃꯤꯕꯨ ꯎꯔꯝꯃꯣꯏꯀꯣ ꯑꯗꯨꯒꯤ ꯈꯟꯕꯗ ꯏꯃꯥ ꯅꯨꯡꯉꯥꯏꯇꯦ ꯏꯕꯨꯡꯉꯣ ꯏꯃꯥꯗꯤ ꯀꯔꯝꯕ ꯀꯟꯌꯥꯗ ꯏꯆꯥ ꯀꯥꯎꯒꯗꯧꯅꯣ ꯈꯪꯗꯦ ꯃꯣꯏ ꯃꯌꯥꯝꯅ ꯀꯥꯎꯒꯅ ꯊꯤꯡꯕꯗ ꯏꯃꯥꯅ ꯀꯥꯎꯕ ꯌꯥꯗꯦ 이브고 ꯑꯩ ꯃꯧꯁꯤꯒꯤ ꯈꯜꯂꯒ ꯏꯃꯥꯅ ꯀꯞꯅꯤꯡꯕ ꯀꯌꯥꯁꯨ ꯀꯞꯇꯅ ꯈꯥꯡꯉꯒ ꯂꯩꯌꯦꯕ ꯏꯃꯥꯁꯨ ꯍꯧꯖꯤꯛ 이초원이 지지가 이러면서 사는데 야는 같이 입고 이봐 야는 피해자는 이초원이 빠지나 하이 부모
Nona baba lang may sakit na baba di ko lang di ko rin na saan matanggaye. Baba di hala na ni Mami wala ko kapala tumi mami pa na ito. ima yawa se acha ko ju loi khangje do ima koina lakchari se ima gi awa ba du su imu nung ge awa ba su saruk ya ba ma ge awa ba da khatang loi su ko kadra khan laksa bane do awa ba da saruk ya koina do ima ai makha ta na wa hangje ima da hang mangam re kai no de ima na sum makha ta sum pak ka do re do ima lusan jage wari se ima lengak ta hai ta re ko ima gi pen do di me am lai re imu nung ge awa to me am lai re imu sigi oina yam maru ina sel ta lamba macha Itu ani hundo omaga kucak kira ican lupa ahal sigi damak kui lehori bai mu menung lehori bai kui mu menunggi miwai sing hai tare lenga ki mai kai dagi phangpam thok pa hak tu di kui preview haina kui na su dum kui thamjari video sing da ima mai kai dagi mu menung bu represent to biraga lenga ta gadi kai hai bini bale du dang hai Lenga ta hai ba ji mu ima di kari su khangde ima di kari mu du khang ba laite ko ima no di haining ba hai ba je ai kari hai ga do no ai khangde adu bu hujik di sigre ima rai ba ki damang tai cha da thawai thagre ai na phana nu si ga ju ko thawai thagre adu ai ka chung ningan na ba laite cha da mu ko ga mu si da wo lai cha ma ni adu bu ima lai ba ki damang ta mayam ji ki damang tai cha na thawai thaga mayam ji ki kan na to bo do gi namak si ai hai ga da do ai hai ba hai tre ngam dre ngo aduni ngan hu hai ga da wai di lai gi da bai cha gum kaya lai gi da mayam je si ji gi kari no hai ba dung dang khal la gi mu manung gi lai ba macha ma chu le mayam ji gi mayam no wa bi ha cha gi ba sa ba cha ni chu ni yo ko ngam na na wi no na mayam na mateng pa mai pa ma kari no ha du khan gi ra ga wa ji ko na na kari ta ga pa ga mai mayam ba ni pi ja wa ba ko ka da ge ma ma pa ja wa ba ko ka da ge ha ba do lai no mayam ji gi khan ni ra ga ima cha ge mayam na wa ba ji ko ka na pha na ba ta bi chi ni na hai do ba ai hai bu hai ti ai kari dai Yung di mapantok tayo July te. Athau ba mayeng bam keron jit mai tai ki loina bi orga doini ko mingdom dang hai bi yor nyam ai mayeng bam bi Vidyarani Vidyarani gi cha se ani orga doini ahan sina chano pi orga bana ta duga atom basina nupa maming kai ko class ka Isan pi hanji class 103 ka re aduga isan pa jan handak na sari ka ba maming kai ko isan pi haning maming kai ko isan pi maming na tin thoi ngan bi mayeng bam isan pa jana parai hanba ming yam phajai handaki thudok sida ipuroi bana koi chatlam dai na hai tare ko Vidyarani habni ko Vidyarani da kari wafam gadi hairam ni kai sinaram bagadi lai mana sakhidoba nungalam da pung ani khare hala ko dagi kapna ba hore adui matam ji da aina pa khatlaga ai je ko chen ma da nang tumina imung da layu kasuma pa khat kanu na sa ani se ko laga nang tumina layu na mana ibu imung da ai je nime se ise gi mayum da tumme es mana mayam ji kitang section thorang rauraga raina ji en ha da ise gi moi bangkar manang si da tumjai aduga mana nungalam da ji sanga ka da masa ani je kang hala do yang halaga angang ani je nang hongdok da nuai na tum hallo aduga ai si mayam taw ji yaw ge na ha aina nang na sa ani ji pi ima le ba ki yaw da ji ya de aduga nang kitang di na ha ra ka da ai je wa ma kha mong da he na mana lam da le ba ki thok pa irang ni na mana ma thai yaw je bu ju u da ai mong da wa ka na ngang mangang ki je aduga da ai ima inbox na Hai, be manang angang ni jipik panina mayam smana laithok naraga leibaje nang mana nang thanga da chatlanga matam gitang leiro aduga ibungo tharaga nang lawrarage an habisda ai chatla kanda moirang yoro kan ambulance am thokda baje ubuda ai gi sada pa khachaba ma poe ai numi sai gi phone paidana chatlaga su mi dagi ai mangond da phone taw matam da maje full on treba
ꯑꯗꯨ ꯑꯩꯅ ꯑꯁ ꯑꯩ ꯏꯁꯥꯁꯦ ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤꯅ ꯍꯥꯏꯔ ꯑꯩꯅ ꯌꯨꯝ ꯌꯧꯕꯒ ꯇꯧꯔꯀꯥꯟꯗ ꯏꯆꯟꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯤꯅ ꯍꯥꯏꯔꯛꯑꯦ ꯍꯪꯕꯁꯦ ꯑꯩ ꯅꯪ ꯗꯗꯥ ꯄꯥꯎ ꯐꯥꯎꯅꯕ꯭ꯔꯥ ꯍꯥꯏꯕꯗ ꯏꯆꯦ ꯐꯥꯎꯅꯩ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗꯦ ꯑꯗꯨ ꯇꯧꯗꯦꯅ ꯃꯣꯏꯅ ꯑꯩ ꯄꯥꯈꯠꯀꯅꯦꯅ ꯑꯗꯨꯝ ꯈꯨꯝꯃꯦ ꯑꯀꯣꯟꯕꯗ ꯅꯣꯏꯁꯦ ꯋꯥꯁꯦ ꯋꯥꯉꯥꯡ ꯑꯃ ꯇꯧꯋꯤ ꯅꯣꯏ ꯑꯁꯦꯡꯕꯗꯗꯤ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏꯔꯀꯥꯟꯗ ꯗꯗꯥ ꯗꯣꯛꯇꯔ ꯆꯠꯈ꯭ꯔꯦꯅ ꯍꯥꯏ ꯑꯩꯅ ꯃꯤ ꯑꯇꯩꯒꯤ ꯁꯣꯛꯄꯗꯕꯨ ꯆꯠꯄ ꯑꯣꯏꯔꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕꯒꯤ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯆꯤꯡꯅꯖꯔꯦ ꯆꯤꯡꯅꯔꯀꯥꯟꯗ ꯀꯣꯔꯊꯪꯗ ꯗꯗꯥꯗꯣ ꯁꯨꯃꯥꯏꯅ ꯅꯣꯡꯃꯩꯅ ꯄꯥꯜꯂꯦꯅ ꯍꯥꯏꯔꯀꯥꯟꯗ ꯑꯗꯨꯕꯨ ꯑꯩ ꯃꯣꯏꯅ ꯀꯩꯁꯨ ꯌꯥꯝ ꯍꯦꯟꯖꯤꯟꯅ ꯁꯣꯛꯄ ꯅꯠꯇꯦ ꯄꯥꯈꯠꯀꯅꯨ ꯑꯗꯨ ꯇꯧꯒꯅꯨ ꯍꯥꯏꯕꯗꯨꯗ ꯑꯩꯅ ꯏꯁꯣꯔ ꯈꯣꯏꯔꯝꯖꯔꯒꯁꯨ ꯑꯩ ꯀꯩꯁꯨꯝꯕ ꯃꯥꯏ ꯃꯅꯥꯛꯇ ꯆꯠꯄ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯣ ꯏꯅꯥꯎꯅꯨꯄꯥꯗ ꯐꯣꯟ ꯇꯧꯔꯀꯥꯟꯗ ꯏꯅꯥꯎꯅꯨꯄꯥꯅ ꯑꯩꯁꯦ ꯗꯗꯥꯗꯣ ꯑꯣꯄꯔꯦꯁꯟ ꯂꯣꯏꯔꯦ ꯀꯩꯁꯨ ꯇꯧꯗ꯭ꯔꯦꯅ ꯑꯩꯉꯣꯟꯗ ꯈꯨꯝꯃꯦ ꯑꯗꯣ ꯑꯩ ꯀꯩꯁꯨ ꯇꯧꯗꯕꯣꯏ ꯅꯤꯡꯗꯅ ꯀꯩꯁꯨ ꯏꯆꯥ ꯑꯅꯤꯁꯤꯗ ꯑꯩꯅ ꯑꯗꯨꯝ ꯉꯥꯡꯉꯦꯕ ꯕꯕꯥ ꯀꯩꯁꯨꯝꯃꯛ ꯇꯧꯗꯦ ꯐꯣꯟ ꯇꯧꯕꯗ ꯏꯆꯥꯁꯤꯡꯁꯦ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯇꯥꯈꯤꯕꯅꯦꯕ ꯑꯗꯨꯕꯨ ꯑꯩꯅ ꯏꯅꯥꯎꯅꯨꯄꯥꯁꯤꯗ ꯅꯪ ꯗꯗꯥꯒꯤ ꯃꯁꯛꯇꯗꯤ ꯑꯩ ꯌꯦꯡꯖꯒꯦ ꯅꯪ ꯁꯤꯗꯒꯤꯁꯨ ꯑꯩ ꯏꯕꯨꯡꯁꯤꯡꯅ ꯗꯣꯛꯇꯔꯗ ꯆꯠꯄꯁꯨ ꯑꯩ ꯄꯨꯕꯤꯌꯨ ꯌꯥꯗ꯭ꯔꯦ ꯅꯪ ꯑꯌꯨꯛꯇꯗꯤ ꯂꯧ ꯂꯥꯛꯑꯣ ꯍꯥꯏꯕ ꯃꯇꯝꯗ ꯏꯆꯦ ꯑꯩ ꯅꯣꯡꯉꯥꯜꯂꯒ ꯂꯥꯛꯑꯒꯦ ꯍꯥꯏꯔꯦ ꯅꯣꯡꯉꯥꯜꯂ ꯂꯥꯛꯀꯦ ꯍꯥꯏꯕ ꯀꯥꯟꯗ ꯑꯌꯨꯛꯁꯦ ꯐꯣꯟ ꯇꯧꯕ ꯄꯥꯏꯔꯛꯇ꯭ꯔꯦ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯝ ꯄꯥꯏꯍꯜꯂꯦ ꯑꯗꯨꯒ ꯅꯨꯡꯊꯤꯜꯗꯗꯤ ꯗꯗꯥ ꯊꯋꯥꯏ ꯀꯟꯃꯟꯗ꯭ꯔꯦꯅ ꯃꯣꯏꯅ ꯍꯥꯏꯔꯦ ꯑꯩ ꯏꯆꯥꯁꯤꯡꯒꯤ ꯄꯥꯡꯈꯣꯜ ꯑꯁꯤ ꯐꯥꯎꯕꯗ ꯑꯩ ꯄꯤꯕ ꯉꯝꯗꯦ ꯏꯆꯥ ꯑꯄꯤꯛꯄꯁꯤꯅ ꯕꯕꯥ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯊꯕꯛ ꯆꯠꯂꯒꯁꯨ ꯕꯕꯥ ꯆꯥꯛ ꯆꯥꯕ ꯍꯜꯂꯛꯇ꯭ꯔꯤ ꯀꯩꯒꯤꯅꯣꯅ ꯍꯪꯉꯛꯄ ꯋꯥꯍꯪꯁꯤꯡꯁꯤꯅ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯊꯃꯣꯏꯁꯦ ꯀꯥꯏꯔꯦ ꯄꯤꯕ ꯑꯉꯥꯡꯁꯤꯡꯁꯤꯗꯤ ꯕꯤꯗ꯭ꯌꯥꯅꯤꯅ ꯀꯩꯀꯩ ꯁꯤꯟꯐꯝ ꯄꯥꯏꯔꯒ ꯑꯉꯥꯡꯁꯤꯡꯁꯤ ꯃꯤ ꯑꯣꯏꯅꯕ ꯁꯦꯝꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯂꯦꯞꯄꯤꯔꯤ ꯀꯩꯀꯩ ꯊꯕꯛꯇꯗꯤ ꯁꯤꯟꯐꯝꯒꯗꯤ ꯄꯥꯏꯕ ꯍꯥꯏꯕꯤꯌꯨ ꯑꯩ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃ ꯍꯩꯇꯦ ꯊꯕꯛ ꯑꯃ ꯑꯗꯨꯕꯨ ꯌꯨꯝꯒꯤ ꯁꯨꯝ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯆꯥꯡꯁꯦ ꯌꯦꯡꯁꯤꯟꯕ ꯆꯥꯎꯊꯣꯛꯄꯁꯨ ꯈꯔ ꯇꯧꯕ ꯅꯠꯇꯅ ꯑꯩ ꯀꯩꯁꯨꯝꯕ ꯍꯩꯇꯦ ꯑꯗꯨꯗꯤ ꯑꯋꯥꯕ ꯑꯃ ꯑꯣꯏꯗꯣꯏꯅꯦ ꯑꯋꯥꯕ ꯑꯃ ꯑꯣꯏ ꯑꯗꯨꯕꯨ ꯏꯃꯥꯗ ꯑꯩꯅ ꯍꯥꯏꯔꯦ ꯏꯃꯥ ꯑꯩ ꯐꯤ ꯁꯥꯕ ꯈꯔ ꯇꯝꯕꯤꯌꯣ ꯍꯥꯏꯔꯀꯥꯟꯗ ꯍꯟꯗꯛ ꯈꯛꯇꯪ ꯏꯃꯥꯅ ꯐꯤ ꯁꯥꯕ ꯈꯔ ꯇꯝꯃꯦ ꯑꯗꯨꯗꯩ ꯍꯦꯟꯅ ꯑꯩ ꯀꯩꯁꯨꯝꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯇꯒꯗꯤ ꯀꯩ ꯍꯥꯏꯕꯤꯅꯤꯡꯉꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯇ ꯍꯥꯏꯕꯕꯨ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯊꯋꯥꯏ ꯀꯩꯅꯣ ꯇꯧꯈ꯭ꯔꯕꯁꯨ ꯄꯣꯊꯥ ꯑꯣꯏꯈ꯭ꯔꯕꯁꯨ ꯏꯆꯥ ꯑꯄꯤꯛꯄꯁꯤꯡꯁꯤꯒꯤ ꯈꯜꯂꯒ ꯃꯣꯏꯅ ꯃꯤꯠꯌꯦꯡ ꯈꯤꯇꯪꯗꯤ ꯆꯪꯍꯟꯅꯤꯡꯉꯦ ꯑꯗꯨ ꯅꯠꯇꯅ ꯑꯩ ꯀꯩꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯣ ꯏꯄꯨꯔꯣꯏꯕꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯃꯥꯡꯖꯤꯟ ꯊꯥꯅ ꯆꯠꯈ꯭ꯔꯕꯅꯤ나 ꯏꯆꯥ ꯂꯩꯍꯧꯔꯤꯕ ꯑꯅꯤꯁꯤ ꯃꯤ ꯑꯣꯏꯅꯕ ꯌꯣꯛꯄ ꯍꯥꯏꯕꯁꯤ ꯕꯤꯗ꯭ꯌꯥꯔꯥꯅꯤꯗ ꯌꯥꯝꯅ ꯑꯩꯈꯣꯏ ꯆꯥꯎꯕ ꯄꯣꯠꯂꯨꯝ ꯑꯃꯒꯗꯤ ꯑꯣꯏꯒꯗꯣꯏꯅꯤ ꯂꯩꯉꯥꯛꯅꯒ ꯃꯤꯅꯨꯡꯁꯤ ꯃꯤꯠꯌꯦꯡ ꯈꯛꯇꯪ ꯌꯦꯡꯕꯤꯔꯛꯑꯒ ꯃꯇꯦꯡ ꯈꯔ ꯈꯖꯤꯛ ꯄꯥꯡꯉꯛ ꯇꯥꯔꯗꯤ ꯑꯉꯥꯡꯁꯤꯡꯁꯤꯗꯃꯛꯇꯁꯨ ꯃꯅꯤꯄꯨꯔꯗ ꯂꯩꯕꯤꯔꯤꯕ NGO ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯌꯥꯝꯅꯒ ꯃꯇꯦꯡ ꯄꯥꯡꯁꯤꯟꯕꯤꯔꯒꯗꯤ ꯋꯥꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯤꯡꯁꯤ ꯈꯔ ꯃꯈꯩꯗꯁꯨ ꯀꯣꯛꯀꯅꯤ ꯍꯥꯏꯅꯒꯗꯤ ꯈꯟꯖꯩ ꯕꯤꯗ꯭ꯌꯥꯔꯥꯅꯤ ꯀꯩ ꯍꯥꯏꯕꯤꯅꯤꯡꯉꯤ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯂꯩꯉꯥꯛꯅ ꯈꯤꯇꯪ ꯃꯤꯠꯌꯦꯡ ꯆꯪꯉꯀꯥꯟꯗ ꯏꯆꯥꯁꯤꯡꯁꯦ ꯁꯦꯝꯕꯗ khitang ꯃꯇꯦꯡ ꯇꯧꯕꯤꯕ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯅꯗꯤ ꯀꯩꯁꯨꯝꯕ ꯁꯤꯟꯐꯝ ꯑꯇꯩ ꯑꯃ ꯍꯩꯖꯗꯕꯅꯤꯅ ꯏꯆꯥꯁꯤꯡꯁꯦ ꯁꯦꯝꯕꯗ khitang ꯑꯩ ꯋꯥꯅ ꯊꯣꯛꯀꯗ꯭ꯔꯥꯅ ꯈꯜꯂꯦ ꯂꯦꯟꯊꯣꯏꯉꯥꯝꯕꯤꯁꯦ ꯀ꯭ꯂꯥꯁ ꯀꯌꯥ ꯀꯥꯔꯦ 3. ꯀꯩ ꯁ꯭ꯀꯨꯜꯗ ꯀꯥꯏ Borni. ꯀꯥꯏꯗ Borni Memorial English School. Borni Memorial English School ꯁ꯭ꯀꯨꯜꯁꯦ ꯀꯥꯏꯗ ꯂꯩ Borni Memorialꯁꯦ Tunggongda. ꯕꯕꯥꯒ ꯊꯦꯡꯅꯍꯧꯕ꯭ꯔꯣ ꯆꯠꯂꯝꯗꯥꯏꯗꯣ ꯃꯥꯅ ꯏꯆꯥꯗ ꯂꯤꯟꯊꯣꯏꯗ ꯕꯥꯏ ꯕꯥꯏ ꯍꯥꯏꯔꯝꯕ꯭ꯔꯣ ꯍꯥꯏꯔꯝꯃꯦ ꯀꯩꯀꯩ ꯍꯥꯏꯔꯝꯃꯤ ꯅꯉꯣꯟꯗ ꯀꯩꯀꯩ ꯍꯥꯏꯔꯝꯒꯦ ꯅꯤꯡꯁꯪꯕ ꯕꯕꯥꯅ ꯆꯠꯂꯝꯗꯥꯏꯗ ꯍꯥꯏꯔꯝꯕ ꯏꯆꯥꯊꯣꯏꯕꯤ ꯌꯨꯝꯗ ꯐꯖꯅ ꯂꯩꯔꯝꯃꯨ ꯀꯥꯏ ꯍꯥꯏꯔꯝꯕ ꯑꯇꯩ ꯀꯩꯀꯩ ꯍꯥꯏꯔꯝꯒꯦꯕ Babana yumda fazala laramu ichin pagan landabida tumina laramu sida hai. ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯔꯝꯃꯨ ꯍꯥꯏꯔꯝꯃꯦꯕ ꯕꯕꯥꯅꯒꯗꯤ ꯐꯨꯕ꯭ꯔꯣ ꯃꯔꯛ ꯃꯔꯛꯇꯒ ꯐꯨꯗꯤ ꯌꯥꯝ ꯂꯨꯅ ꯇꯧꯕ꯭ꯔꯥ Tahu. ꯀꯩꯀꯩꯒꯗꯤ ꯂꯩꯕꯤ ꯕꯕꯥꯅ Babana agi boy pencil watana bag adum laibi. ꯍꯧꯖꯤꯛꯇꯤ ꯕꯕꯥ ꯂꯩꯇ꯭ꯔꯕꯅꯤꯅ ꯁ꯭ꯀꯨꯜ ꯀꯥꯕ꯭ꯔꯣ Kai. ꯉꯁꯤ ꯁ꯭ꯀꯨꯜ ꯆꯠꯂꯨꯕ꯭ꯔꯥ Chatte ngasidi. ꯉꯁꯤꯗꯤ ꯀꯩꯒꯤ ꯆꯠꯇ꯭ꯔꯤꯕ Akoi pekhanabagi result out tawba. ꯃꯃꯥꯅ ꯑꯗꯨꯝ ꯍꯥꯏꯕꯤꯔꯁꯨ ꯌꯥꯏ ꯁ꯭ꯀꯨꯜꯒꯤꯗꯤ ꯃꯥꯒꯤꯁꯦ ꯍꯟꯗꯛ ꯑꯣꯖꯥꯁꯤꯡꯅ ꯑꯩꯅ ꯃꯥꯏ ꯀꯀꯥꯅꯁꯨ ꯆꯠꯂꯦ ꯑꯗꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅ ꯑꯩꯅ ꯑꯩ ꯑꯦꯛꯖꯥꯝ ꯃꯇꯝ ꯌꯧꯔꯦ ꯑꯗꯨꯒ ꯊꯥꯒꯤ ꯐ꯭ꯔꯤ ꯃꯇꯝꯁꯦ ꯃꯦꯗꯥꯝ ꯑꯩ ꯈꯤꯇꯪꯗꯤ ꯍꯧꯖꯤꯛ ꯋꯥꯅꯦꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯉꯥꯡ ꯑꯅꯤꯁꯤꯒꯤꯗꯤ ꯍꯧꯖꯤꯛ ꯑꯩ ꯈꯤꯇꯪ ꯐ꯭ꯔꯤ ꯑꯣꯏꯒꯦ
ꯍꯥꯏꯗꯤ ꯁꯦꯜ ꯂꯧꯗꯅ ꯑꯗꯨꯝ ꯇꯝꯈꯤꯁꯅꯣꯅ ꯍꯥꯏꯕꯤꯕꯅꯦ ꯍꯟꯗꯛꯇꯤ ꯃꯗꯨꯝ ꯆꯍꯤ ꯃꯥꯅ ꯁ꯭ꯀꯨꯜ ꯍꯣꯡꯗ꯭ꯔꯤꯕꯗꯤ ꯈꯔꯗꯤ ꯑꯣꯏꯖꯦꯅꯗꯤ ꯍꯥꯏꯅꯔꯤ ꯑꯩꯈꯣꯏꯁꯨ ꯑꯣꯖꯥꯅ ꯑꯩꯈꯣꯏꯁꯨ ꯃꯤꯇꯤꯡ ꯇꯧꯗꯣꯔꯤꯅ ꯍꯥꯏꯗꯤ ꯁ꯭ꯀꯨꯜꯁꯤꯒꯤ ꯕꯣꯔꯅꯤ ꯍꯥꯏ ꯁ꯭ꯀꯨꯜꯒꯤ ꯃꯇꯦꯡ ꯑꯗꯨꯝ ꯐꯪꯉꯤꯕ ꯍꯧꯖꯤꯛ ꯅꯠꯇ꯭ꯔꯥ ꯏꯆꯥ ꯍꯌꯦꯡ ꯆꯥꯎꯔꯒ ꯀꯩ ꯑꯣꯏꯒꯦ ꯈꯜꯂꯤ Police doctor. ꯄꯨꯂꯤꯁ ꯑꯣꯏꯗꯣꯏꯕ ꯄꯨꯂꯤꯁꯀ ꯗꯣꯛꯇꯔꯒ ꯀꯔꯝꯕ ꯈꯟꯗꯣꯏꯕ ꯄꯨꯂꯤꯁꯇꯤ ꯅꯣꯡꯃꯩ ꯀꯥꯞꯄꯅꯤ ꯗꯣꯛꯇꯔꯅ ꯍꯤꯗꯥꯛ ꯀꯥꯞꯇꯣꯏꯅꯤ ꯀꯔꯝꯕ ꯄꯥꯝꯃꯦꯕ Police. ꯄꯨꯂꯤꯁꯅ ꯄꯥꯝꯃꯦ ꯑꯣ ꯕꯕꯥꯅ ꯄꯨꯂꯤꯁ ꯑꯣꯏꯌꯣ ꯍꯥꯏꯔꯝꯕ꯭ꯔꯥ Harame. ꯍꯥꯏꯔꯝꯃꯦ ꯑꯗꯩ ꯏꯆꯥꯅ ꯄꯨꯂꯤꯁ ꯑꯣꯏꯒꯦ ꯈꯜꯂꯕ Hot. ꯃꯪꯗꯒꯗꯤ ꯂꯥꯛꯄ꯭ꯔꯣ ꯏꯆꯥꯒꯤ ꯃꯪꯗ ꯕꯕꯥꯗꯣ Lae. ꯂꯥꯛꯑꯦ ꯀꯩ ꯍꯥꯏꯔꯝꯃꯤꯕ ꯃꯪꯗ Bawana ikin ipuaga nungai leminamona harame. ꯃꯪꯗꯁꯨ ꯂꯥꯛꯄ ꯏꯁ ꯃꯪꯗꯁꯨ ꯂꯥꯛꯑ ꯂꯨꯅ ꯇꯧꯔꯝꯕ ꯑꯆꯥꯄꯣꯠꯀꯗꯤ ꯂꯩꯔꯝꯕ꯭ꯔꯣ ꯃꯪꯗ Harame. ꯕꯕꯥꯗꯣ ꯅꯨꯡꯁꯤꯕ꯭ꯔꯥ Nungsi. ꯕꯕꯥꯅ ꯁꯦꯠ ꯐꯥꯎꯕ ꯐꯨꯕꯤꯗꯕ ꯉꯁꯤ ꯇꯩꯊꯣꯛꯄꯤꯌꯣ ꯀꯩꯅꯣ ꯃꯅꯥꯛꯇ ꯌꯥꯔꯁꯦ ꯕꯕꯥꯅ ꯄꯥꯝꯃꯝꯕꯗꯣ ꯄꯨꯂꯤꯁ ꯑꯣꯏꯕ ꯄꯥꯝꯃꯝꯕꯗꯣ ꯏꯆꯥꯅ ꯍꯧꯖꯤꯛ ꯁ꯭ꯀꯨꯜꯅꯁꯨ ꯃꯤꯁꯅꯁꯨ ꯃꯦꯗꯥꯝꯅꯁꯨ ꯁꯥꯔꯅꯁꯨ ꯃꯌꯥꯝ ꯑꯃ ꯃꯇꯦꯡ ꯄꯥꯡꯕꯤꯅꯤ ꯍꯥꯏꯔꯦꯗꯅ ꯏꯆꯥꯅ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯦ ꯀꯩꯅꯣ ꯈꯪꯕ꯭ꯔꯥ ꯂꯥꯏꯔꯤꯛ ꯀꯟꯅ ꯄꯥꯕ ꯂꯥꯏꯔꯤꯛ ꯀꯟꯅ ꯄꯥꯔꯒ ꯍꯌꯦꯡ ꯕꯕꯥꯅ ꯄꯥꯝꯃꯝꯕ ꯀꯔꯤ ꯄꯨꯂꯤꯁ ꯑꯣꯏꯕꯗꯣ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯂꯥꯏꯔꯤꯛ ꯌꯥꯎꯗ꯭ꯔꯒꯗꯤ ꯌꯥꯗꯦꯕꯀꯣ ꯑꯗꯨꯅ ꯀ꯭ꯂꯥꯁ 3 ꯇꯝꯃꯛꯄ ꯍꯥꯏꯁꯦ ꯌꯧꯔꯕꯅꯤ ꯌꯧꯔꯕꯅꯤ ꯂꯨꯁꯜꯂꯛꯑꯕꯅꯤꯀꯣ ꯂꯥꯏꯔꯤꯛꯇꯁꯨ ꯑꯗꯨꯅ ꯂꯥꯏꯔꯤꯛ ꯀꯟꯅ ꯄꯥꯎ ꯏꯆꯥꯅꯨꯄꯤꯅ ꯍꯧꯖꯤꯛ ꯀꯞꯄꯤꯕ ꯄꯤꯁꯦ ꯍꯌꯦꯡ ꯆꯥꯎꯔꯀꯥꯟꯗ ꯃꯇꯤꯛ ꯆꯥꯔꯀꯥꯟꯗ ꯃꯃꯥꯅ ꯄꯤ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯃꯥꯒꯤ ꯑꯩ ꯂꯩꯁꯤꯗꯤ ꯏꯆꯥꯅꯨꯄꯤ ꯑꯩ ꯂꯩꯁꯤꯗꯤ ꯃꯃꯥꯒꯤ ꯀꯩ ꯋꯥꯠꯀꯦ ꯍꯥꯏꯔ ꯊꯦꯝꯖꯤꯟꯕꯤꯒꯗꯕ ꯈꯪꯕ꯭ꯔꯥ ꯏꯅꯥꯎꯄꯥꯁꯤꯁꯨ ꯕꯕꯥꯅ ꯉꯟꯇꯥꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯃꯕꯅꯤꯅ ꯏꯅꯥꯎꯄꯥꯒꯤꯗꯃꯛ ꯏꯄ꯭ꯋꯥꯒꯤꯗꯃꯛꯇ ꯆꯤꯆꯦ ꯑꯩ ꯂꯩꯔꯤ ꯆꯤꯆꯦ ꯑꯩꯅ ꯅꯪꯒꯤꯗꯃꯛꯇ ꯂꯣꯏꯅ ꯍꯣꯠꯅꯗꯣꯏꯅꯤ ꯃꯃꯥꯁꯨ ꯑꯁꯨꯃꯥꯏꯅ ꯃꯃꯥꯁꯨ ꯐꯤ ꯁꯥꯔꯒꯕꯨꯗꯤ ꯑꯉꯝꯕ ꯍꯣꯠꯅꯗꯣꯏꯅꯤꯀꯣ ꯑꯗꯣ ꯏꯆꯥꯅꯁꯨ ꯍꯌꯦꯡ ꯆꯥꯎꯔꯀꯥꯟꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯣꯏꯔꯀꯥꯟꯗ ꯏꯃꯨꯡꯁꯤ ꯑꯋꯥꯡꯕ ꯊꯥꯛꯇ ꯄꯨꯈꯠꯂꯛꯎ ꯑꯗꯨꯒ ꯃꯇꯝ ꯑꯃꯗ ꯑꯩꯒꯤ ꯕꯕꯥꯗꯣ ꯃꯅꯤꯄꯨꯔꯒꯤꯗꯃꯛ ꯊꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯅ ꯆꯪꯁꯤꯟꯈꯤꯗꯨꯅ ꯊꯋꯥꯏ ꯀꯠꯊꯣꯛꯈꯤ ꯍꯥꯏꯕꯁꯤ ꯃꯅꯤꯄꯨꯔ ꯄꯨꯝꯕ ꯈꯪꯍꯟꯁꯦꯕꯀꯣ ꯃꯥꯏ ꯄꯥꯛꯑꯕ ꯃꯇꯨꯡꯗ ꯃꯥꯏ ꯄꯥꯛꯇ꯭ꯔꯒꯗꯤ ꯂꯥꯏꯔꯤꯛ ꯄꯥꯗ꯭ꯔꯒꯗꯤ ꯈꯪꯍꯟꯕꯒꯤ ꯇꯥꯟꯖꯥ ꯐꯪꯉꯔꯣꯏꯕ ꯌꯥꯏꯀꯣ ꯂꯤꯟꯊꯣꯏꯉꯥꯝꯕꯤ ꯑꯗꯣ ꯅꯅꯥꯎꯅꯒꯗꯤ ꯍꯪꯕ꯭ꯔꯣ ꯕꯕꯥ ꯀꯥꯏ ꯆꯠꯈꯤꯒꯦ ꯀꯥꯏꯅ ꯅꯉꯣꯟꯗ hangꯕ꯭ꯔꯣ ꯅꯪ ꯀꯃꯥꯏꯅ ꯈꯨꯝꯃꯤ Baba tabag sugi adu baba adum halakani sida ai hai. ꯑꯗꯣ ꯃꯅꯤꯄꯨꯔꯒꯤ ꯄꯨꯄꯨ ꯕꯤꯔꯦꯟꯗꯣ ꯈꯪꯕ꯭ꯔꯥ ꯄꯨꯄꯨ ꯕꯤꯔꯦꯟꯗꯨꯗ ꯀꯩ ꯍꯥꯏꯅꯤꯡꯉꯤ ꯄꯨꯄꯨ ꯕꯤꯔꯦꯟꯅ ꯏꯁꯨꯅꯨꯄꯤ ꯂꯤꯟꯊꯣꯏ ꯅꯪ ꯄꯨꯄꯨꯗ ꯀꯩ ꯍꯥꯏꯅꯤꯡꯉꯤ ꯍꯥꯏ ꯇꯥꯔꯗꯤ ꯏꯆꯥꯅꯨꯄꯤ ꯂꯤꯟꯊꯣꯏꯅ ꯀꯩ ꯍꯥꯏꯅꯤ ꯄꯨꯄꯨ ꯕꯤꯔꯦꯟꯅ Ai baba kata bibi ai baba ya muji baba na khoi muluna tabi ai na ai di kata hai ni.